Hello Manipur tabiri singbu ahan bamaktada taram nokchari ngasi rai numit oibana haksel gi live phone in program thamjai ngasi gi thamjari be hiramasi Pokpada ngairiba angangsingda thengnaba napu kaba English tana neonatal jaundice haina khangnaba sini hiramsida ngasi gi miyam gi wahang gi paukhum pibinabagi damakta studio da lengchindana lebire Department of Pediatrics Shija Academy of Health Sciences ta Assistant Professor roina thaupu biribi Dr. Moirangthem Meenakshi Doctor na chillaba matam kaithokpiduna lengbirakpagi damak thagatchari taram nokchari. Thank you. Miyam na ngasi gi thoromasida saruk yabinabagi damakta telephone se amuktang note tokshin bigani hairiban number asida dial tawbiraga khoigi doctor da ngasi gi thamjariba hiramasi gi matangda khangbini bo wafamsing hangbirakpa yagani ningsingjarake 936232778 amuktang ningsingjage 936232778 hairibasida dial tawbiraklaga tangchinbiriba doctor dagi khoigi Pokpada ngairiba angangsingda thengnaba napu kabasi karidagi oire ibano duga masina khoigi kaihalakpa yapana kari no kamdongna layengadage haibana jingba khangbining basing hangbiba yagani doctor ekhoina sum thengnajabada angang unaba matung angang khoigi nomanini kharaga kuidana Pokpada ngairiba angangsing sidisida napu kabagi thawongse hek khoigi dum thengnei masi karino masi gi thengariba thawongsi karino aduga masi gi makhalga leibram ta tapiyo ahamba maktada neonatal jaundice haiba magi definition se ka khoina kanosina so haizare neonatal jaundice haigadi angang hek pokpadagi unabadagi haitari numik kunni pani phaugi manungda leiba angangda hangapan kaba haibadi napu kaba mitta oiro unsadu oiro or any mucous membrane haibadi ngau mathaka kaba se sibo khoina neonatal jaundice haina khangneiba si kya ka hena amna ka hena common oigale akoina angang chama unaba kansida haibadi angang 100 haitari ko delivery tawbasida around 85% di jaundice neonatal clinical jaundice tawgalle adubu tha sudaba angang dadi almost angang khudima haitari jaundice tawbagi chances khara hena wangna lei tam angang dana ado masi kai maramdagi tawrapano haragadi akoina jaundice haragadi hangapan kabane ba hangapan si kai dei karakki haragadi bilirubin hariba pigment amalaiba sidai karakpaneba bilirubin se kadai dagi tholakki haragadi tasingna haragadi akoina number 1 se factor se RBCs ne ba haibadi akoina e angang ba haitare ko aduna e angang ba se ahandagadi jaundice mo kitang ke haitare khara less common oigale angang dana hepok tangai ba angang dana common oigali se kai marangi no hairagadi RBC volume mass yam wang ba haitai aduna si kai tharapada akoina haziki end product se bilirubin haiba pose thador e ba haziki hangapan ka haliba se adu bilirubin angang amda thadorapa habdi pok tangai ba angang amda thadorapa se 6 to 10 mg per kg per day ne ba as compared to ahana madadi yam tangkhaim da hena handagreba around only 3 to 4 mg per kg per day ne sida natana kaino haragadi akoina e angang bagi mapunsi se habdi RBC lifespan se 10 ba haitare as compared to ahanamada di akoina 120 days ta oye ba RBC lifespan se adubo angang ama pok tangai ba angang dadi akoina RBC gi magi lifespan se only 60 to 90 days habdi tha suba angang dadi 90 days phaugi manung sida e kai thabe hele aduga tha sudaba angang amadana up to 60 days haitare ana si kai therapy henba sina number 1 ore number 2 dana koina liver gi functions mature oidaba haitare ko aduna magi metabolism kai ka se kharangam daba sina maram oiraga koina conjugation kaina lairi haziki hariba bilirubin se ko liver da changaga conjugate tawra matung sida intestine no chakraga koina stool sida around 80% amang sida yauraga chakki gadaba ne masigi thabaksin liver na tawgadaba ndo 80% stool da chatleba aduga 1% gumbadi akoina urine gumbase apanthokpada yawgidaba aduga sometimes 10 to 15% sina amuk haziki hariba keno se deconjugate tawraga haitare amuk enterohepatic circulation kind lairi sida amuk ke haita liver down pukhatlaga hariba haziki bilirubin metabolism se amuk chapmana na liver down chatlaga amuk cycle da chat pa haitare hoi samna harabada bilirubin se hakchang da wangkhat handa bagi thabak si liver na tawba aduga angang pokpada ngairiba sina liver gi function si phajana tawdriba doctor takpiri se adige mana RBC gi mapunsi si angangsingda na kharateli 60 to 90 days aduga RBC si ahansingda di 120 days
days khara sang baduna masigi RBC punchi tenba means RBC anoba amana hanagi aribado mu mahut silakadori ni adu minus mine doctor na takpire adu yam common oiba hujik doctor na takpiri angang chama unabada angang marfu haragadi yam chathina common oire adai da masida sida masi pakhatningai oibra aidi angang tarau pokpada angang nipan tare nipan amadi napu kadurim ne bako ada kitang karaga dum phajaki pasu ikoi dum thengnei adagi amu kadana dum leraga pakhatana ma poi bisingna halamansingna amu pakhatana hospital da ko chen chen na pasu dum thengnei adu masi kabaina tobunu masi gi thawong si napu ka basi kitang ka ba khare hena ka ba adagi khare hena kano toba kudong tiningai oiba kaina makhan yengba ya pra takpi Makhan se maruina akoina neonatal jaundice sidari makhal ani thokna khaidok se ahamada physiological jaundice haibama ani subana pathological jaundice haibama ahamada lakchage physiological jaundice se akoina wahai sina su takchare ko physiological haibadi healthy oiba angang ama pokta ngari ba angang da thingna ba kanone ba jaundice adu akoina after 24 hours manung da thingna yeba habi pungkun mari matungda sina kamaina tawrake haibada akoina numit humni 3 to 5 days sida jaundice khangwang wang khalak pa hai tari ko adu masama thanda kemta treatment tawdraga su hai tare dum by 7 to 10 days have the hapta amda dum jar launa jaundice phagini ba sina tha su ba angang amadani ko kaigumba in case tha su da ba have the kitang ke hai tare preterm da hai tare ga na khoina magi wang khala pai chance kitang tapli kitang thingna la around 5 to 7 days hai tare magi pick se jaundice na hamba karak pa se de de sum haida gi basina by 14 days hai ba di chayol ani shura pakan sida jaundice mangi ba sina physiological jaundice hai re ko pathological jaundice haina akoina term ama sulai sina kaino haragadi akoina pungkun mari manung sida jaundice tawra aba haibadi adudi normal natreba ko sida de akoina test tawdana haibadi magi cause kai maram dagi jaundice tawra ino haibasi mathiba ma change ba ko akoina example khara da RH negative mother haibadi RH incompatibility hai tare ko mama gi blood group sina negative oiba aduga angang sina blood group se positive oiba sigumba condition natragana ABO incompatibility kaina lai mama sina O positive oiraba angang sina either A positive natragana B positive or AB positive oiraba si condition or some enzyme deficiency infection na oiba ya condition myang khar laire sina pathological jaundice sida di akoina cost thiraga treatment se early treatment ta hobana phayena khale Anba phone call amtalo khochake hello hello tajare mingle from takpiro wahang hangbiu awang sumai nungdegi khorakong kora takpiro ine ane takta se khangeni ngutsi koi ge angangsing popoga napu musuka ba sina koi ge anjingna insar yai ba si yam tongna hana so adu dikso majungi insar yai ba sina kayam kana ba ge dong chang khangeni ba Funny, Dr. Rita Bisi. Yam phazaba question is akoina dum tatana hospital da hai tare dum thengna zai ko adu bunung sa yai ba se hazikan di safety concern na mala e maruina akoina keno se low resource setting da di hai tare ko kaigumba khudong jada ba or kitang lap na ga lai gi ba mafam da di nung sa yai ba se dum khara makhai de dum jaundice se kana han ba buding ami adubu haziki haizagi ba safety concerns maruina kaino har ga di akoina nung sa si da ultraviolet rays nyama ma filter taw da bi da la ine ba aduna sina skin da damage taw bagi chances hai tare adugi lai aduda natana haziki indamda sida angang se putu ga nung sa yai ba ka hai se hypothermia haibadi ingbagi chances wangba natragana sometimes nungsa yam sargana khoina hyperthermia hai tare adai hyperthermia dagi khoina dehydration angangi isingi changsi handarapa natragana sometimes khoina yam toina thengna jai ko angang se pura kathi ega sunburn taw he purak pa hospital da hai ta nungsa yai badagi aduna hazikan di nungsa yai ba se maroina safety concern oirapani na khoina usually advice di tawdre hai ta mani nungsa yai ba hai bisimak to bu skin nungsa dagi kana ba saruk tu logdori bani madudai da angang du ingra kan sidai sida phi haido oga nungsa yai bidori bane ba aduna masi adagi doctor na takpiri ba factor ani hum do aduna nungsa yai basi phajana munna khalaga aigi akoi bagi environment ising nungsi tu sengebra adagi mayam si yengaga si mayam si na akoi nungsa yai basi phaba phattabagi pot doi de leire adagi amana mama pung da kui na sang na safe oina lejeruraga thalona tholok pasi dai sida magi mapan gi oirami basiga ujigi takpiri do sunburn ga si changes mayam siga phone call am ta gum lokot chagi hello
aduga masigi se doctor akoigi angangi unsada nadigi mamita khara napu karak pasina adum jaundice se khoina masi confirm hoina oiba yarabra natraga mama mapa oigadoriba imung manungi ahalaman singna angang da jaundice nare hebase Pokpada ngairiba angangsing sida kamdongna khangadake ahanbagi 24 hours dadi full term tha surga pokpa ngang dadi ahanbagi pung kunmari nongma haitare ne ko doctor swaidadi masi napu karoi haibneba napu karoi haibati nate haziki pathological jaundice ka oiramagadi karakadori bani adum tha suba oiro tha sudaba oiro sida dum karapagi pathological oiragadi kadori bani aduga pathological oinamak haitare pung kunmari da karakani haibati nate ba adum anytime adum karapadi yai ba adurgadi masi karakpagi sign and symptom akoina khangjaba yabase kari kari oigani takpiyo sign and symptoms se maroina yumdadi haitare mama oi besing mapa oi besing na khangdu se khoina any habadi skin da hangapan karapase ko adubo ahan amadi di akoina haziki hariba bilirubin se total bilirubin se more than 2 oira kanda mitta uba phangiba adubo pokta ngariba angang dadi kaigino hagadi mit se maroina akoina photophobia haide mit se puknung manung da layapadu da mit se thakpa haitare ko aduna usually they close their eyes handi mamit uisalaga adum anam bana legalleba aduna mittadi uba akoina mittadi ngamdaba aduna moise more than 5 oira kanda kuchu da haitare skin da fongdor eba aduna mai gumba dagi akoina samna habada head to toe haitare ko ahambada mai rom dagi sum increase tawraga sum kumda gives na khong khut yawra pa haitare khong khut yawraga di yang wang ba kaure kai gumba khu makha da leiraga di akoina wang ba chinge dukan da di doctor khudakta chappi ba haitare ko phone call amta gum lokachage aduga masigi si karidagi jaundice ore ibano degi sign symptom takpile aduga treatment gi matang da muk lakchawrabada aduga doctor singna masi confirm kamaina tobi doctor hek yengbada dum masi jaundice ki case ne haibi khangbi bra natraga confirm hoina na ba kari test tobi kaigumba jaundice ama angang amana hospital da la pakanda khoina ahamba da clinical examination tawe ko clinical examination sida khoina Kramer's rule kain lay kokta kyam lay khotle habadi mathak thabak haidi keno ngaksang gi sai powder mai ga ngaksang powder leiraga na 4 to 6 kind of lawe ko they di khut khong yauraga na more than 15 kind wa angi haina lawreba aduda hajikan di chakhola pe matung ina transcutaneous bilirubin have the skin da tawraga test taw basu yai adubu cd kaino haga di matam changdaba habadi khudak ta hai tare ko value se adubu sidana 100 to 100% tawbra chumbra haidi chumbana teba it's just a screening neba aduna definite akoina 100 to 100% kaida khangani haga di blood sample hai tare ko sida akoina correlate tawgadabani kaigina hardi haziki hariba transcutaneous bilirubin hai tare skin da di early detection budi ngamba hai tare ko aduna sina matam changde ko adubu kaino haga di reliability se niemi hai tare kaigumba kuchu ngauba angangdana low amu oiba hai tare ma haziki bilirubin pickup se kaigumba kitang kuchu kitang ke hai tare lesan ba angangdana akoina mo bilirubin se kitang wanglap adugi color changes hai tare ko natragana even mai gi ba treatment tau gi ba angang da di amu correlation se amu chumde hai tare hoi phone call am taga lokachage hello tajare mingli from takpiro phone de ja ba ai hak ji khangobuk sorong wa part 1 de gi light from hemanta takpiro adu ga ngasi gi thambiri ba agoi gi topic si da lengsin di ba expert khangji ning bana goi gi haksang da napu ka ba khudi mak se goi gi jaundice oi ba gi Parkinson's wang dai bra sing tang goi gi khangji ning ba pani hakchang da jaundice taw ba haitar napu ka ba se anam na haitar angang do oiro ahan do oiro ko adum correlation se haitar akoina jaundice taw bani na lawgani ko adubu cause tadi ahan da oiraga di amu khetna gre haitar ko ahan da na aduna angang da akoina ngasigi topic sigi oina di neonatal jaundice angang do oiraga di haziki haizari ba neonatal jaundice haitar ko sina oigani hoi samna harabada hujiki hemanta na hangbira ise ahan ngasigi khoi thamjari basidi angang gi ni madusu angang yam nauriba pokpada ngairiba nongni ni gi manungda thengnaba jaundice tu gi khanajabane ahan gi su nongma muk thamjage ahan gi dana akoi doctor thengnajabada liver cirrhosis kumba liver gi mathau phajana tawdraba mi singda akoi unsa
napu ka khalak pase dum aduna that means liver gi function phajana toroktabaga jaundice ka su dum mari laina ahandana hai tare infections oi be ai hai tare ko aduga infections the most common hai tare hepatitis tai me am khaidu eko abc adumyam aduna oi be ai natragana haziki alcoholic hai tare youth hapadagi cirrhosis toba or alcohol or toxins hai tare any drugs kumba simyam sina ahandadi hai tare most common oi galle hai tare liver gi mathau 100% toba ngamaktaba kangbu da thengni phone call am tak lo ka chai hello aduga masigi treatment gi matang da lakcharabada doctor angang pokpada ngairiba singsi ngasagi full term 39 weeks 40 weeks ta pokpa angang ji full term ne khoina lauraga masi matom da fajagini ana ma pana nongni ngai gadra natraga na karamba condition da hospital da emergency oina chatkadage laying si kamai chathabige takpi full term harga di khoina 37 completed weeks hai baneba ko sida maruina kaigumba khoina hangapan se kaigumba karaga di hai tare ko adum hospital da tuna chatlaga or doctor da tana bibana di phai kaigino haiga di expert amaga tanabaga yumda sungai salaga leiraga sometimes mana complications kumba se jaundice na kaigumba levels yang wangraga di akoina sida maruina treatment gi matungina our specific nomogram gi American Academy of Pediatrics haibagi chart ama layeba ko sigi chart sida pungi matungina hai tar hours of life ki matungina jaundice ki levels e treatment gi yengeba treatments na kaigumba yam haibadi jaundice na yang wangraba haibadi akoina treatment da phototherapy gi mathak ta laigraba duta di brain da changaga magi have the lifelong hai tare ko disability oibagi complication hai tare sinamo jaundice ki complication tawrapagi chances lay aduna yari makai hangapan karaga di expert amga tana biraga doctor amga tana biraga concern tawbana di khwaidagi best oigane hello hello aming leifam takpiro wahang hangbiyo good morning doctor good morning doctor ai kama singi kulendagi matam thibi toibi takpiro aina khangde nei dina nutrition laktana ba mama na miro linga da kai kai section thawang sing lo dage sin jak ta haraga yirum cha no wa thabi cha no ha bi kai hawo chum bage aduga phiron da janga pan sin no ha da si ju lai hawo chum bage ha da an khangde nei phani takpiro yam phajaba question ne khoina si se maroina kaino harga di khoina miroling ai dagi hai tare section ga da ba harga di khoina healthy oina balanced diet oina chabi ba hai tare ko sina angang se kaigino harga di angang se ek tholapaga mama gi khomlang thaktori bane ba aduna mama na phajana healthy oina balanced diet charaga di khomlang thakpagi keno se su thokpagi su hena wang khalakani ba balanced diet charaga di adu hasiki haijagi ba mana hangapan kaba posasik hai tare ko khoina hek thengna zabada yerum charagadi or haidi yangang charagadi hangapan chui kain haiba si false belief ni ko lana thajana ba aduna anything diet tagi di natche ba ngasai haijagi ba ko se maroina khoina e kai tharap helap number 1 rbc volume helap hai tare number 2 dana khoina liver se kitang mature oidaba adai number 3 na hajiking ngasai haijagi ba enterohepatic circulation myam se aduna sangom phajana mamai khomlang se phajana thagadi maroina ngasa 80% of the bilirubin habadi haziki yellow ka haliba posak se stool da chakhiga dabne ba 80% je aduna angang ama mama dagi phajana sangom tha agadi haziki makhong hang bai chances se wangkhala ani ba wangkhala amina jaundice se handa bilirubin du sum mapan da putokrani chakrani adu dadi yellow se masa mathanda dum handa grani ba aduga haji haizagi ba ama su question am so hanga ko dress se hanga pan se ba physiol sing siga physiol sing ba natraga na ka hanga pan amada lei ba haisen sina mo false belief ne si su ko hangapan se laga hangapan chu ga da badi natte adubu hangapan ma se chala kanda di akoina light reflection na maram oiraga hena hangapan ka ba man ba ai tare ko mama gi phi hangapan du gi machu du reflection light na thoga angang du gi skin da yellow khara tabdo madu sigumbagi aduga maduna hata angang du jaundice ohenbagi simadi lana thajana bani hoi phone call am te kom lo khacha hello ming leifam takpiro wahang hangbiyo hello tabirabra phone call hello ming leifam takpiro wahang hangbiro sarai ta jarai je sunita khrai ngon dai sa hoi takpio sunita aina doctor dagi khangjening banna kogi angang je pokpa tha di suraga pokpa matamda kogi keji ani makhai ga tadradi
angangi jaundice nabagi chang wangi haiba si kadaibok chumbagi na doctor tagi khidang taki Pani Sunita na hangjagi basi hazik tha suba angang weight ti niem ba hai ta ko akoina IUGR na trana low birth weight hai nei ko sida maruina akoina jaundice taw bagi keno se hangapan ka bagi chances singa sa haijagi do angang charma popada 85% hai sina muk tha suba angang ni ko adubu weight ningan ba natragana tha su da ba hai ta re ko sigumba da di jaundice taw bagi keno chance amukhe na lai hai ta re aduga treatment gi si hospital da pure doctor emergency case ta or jingna badagi pukhale confirm moi bire angang si jaundice adu treatment ki mong si kamaina sathabi bage takbiyo treatment se number 1 ahamba da akoina hospital da treatment porak pada hai tare ko breastfeeding se adum encourage tawe ko now date number 2 dana koina treatment se phototherapy mai yai ba haraga koina haziki blue green spectrum of light ana lai riba ko sida maroina blue LED gumba natural fluorescent light gumba hai tare sida koina ngasai haizagi ba r specific nomogram gi matungina chart tu gi matungina jaundice se kyam wangde hai badui matungina treatment se single phototherapy hadi mathak tang yai ba natrana double mathak makha yai ba hai tare ko treatment se sema laire adudagi in case kai gumba jaundice ina yang wangi ba phototherapy gi above hai tare mai yai bagi level gi above ta laira ba andu ta de akoina mo sidana mo keno tawgat exchange transfusion na ko hai tare ko double volume exchange transfusion sina mo angang gi do lawthoga e caption bai tar e anoba ma sina mo yam wangi ba jaundice hai tare ko adugumba da treatment se modalities le phone call am ta ko chege hello tajare mingli from takpiu wahang biu hello good morning sir doctor good morning takpiu ai chugomang ki kitane sir aina doctor dei khangjan ni je koi gi kari gumba mama ji condition la ma ki angang ji kai sangong gumba thaki da lai ji ki gumba angang ji je ju koi gi hai ba jon ti ba gi amna sang te yang wang na nei bra du ga yin aji kari gumba khaga chu koi gi matung da amuhan na hai di taura matung da jon ti slak ba lai da na sa ki lak gi maram ji am wang na lai bra ta ba su lai bra ki maram da ju khangjan ni du ga kai gumba koi gi jon ti se thang da ba su lai do kai gumba koi gi ma pan thok ma tam da moi min da dum da kai gumba da su ra ko ko ta ba de ki ju bai na zo kai da ha da gi khang da gi sin do gi oi ga da ha da kin tan khang ja ni sa funny doctor dei tabisi ahamada gitana hangjage se keno ne ba mama gi khomlang phajana thakidra ba bottle fit torok pa ngang sing si kona tungi punsi da jaundice nar ko yabagi chances wangra aduna haze breastfeeding have di mamai khomlang dang thakpa angang amaga bottle feeding tauba angang amaga si khetna ba se maroina jaundice study breastfeeding tauba angang da jonna jaundice se khara hena wangna uiba kai marangi no harga di koina breastfeeding habadi mama gi khomlang se for example delivery ama hek loira kanda mamai khomlang se first 3 days hai tar si da di only colostrum ne ba koina nang lawba ko si da maroina immunoglobulin yam yaubama si se have di magi amount si yam de ba aduna amount si yam damni na angang na thakpa kanda hai tar amount se hoi masagi di sufficient di oiba aduna amount si yam da na volume do yam drabani na kaino haga di ngasai gi haizagi ba stool se adu toina habadi fiber ga su hai tar amount se lik na hai tar ko adu so na kanda formula feeding tauba angang da di volume se hai tar on demand angang do na mana si mak thakadamni si thakadamni hai be amount se adum anytime pi thakpa yare ba sina aduna kaino haga di ngasai gi khong hambagi keno se su amount hai tare haziki hangapan se adum chakhi ba hai tai khong hamba da hai tare aduna bottle feeding tauba angang da di jaundice se khara niem na lai adubo sina hairaga jaundice taurak tanaba akoina bottle feeding angang loimak tawgodra haidi tawba yade kagina da sigi breastfeeding gi magi akoina every year breastfeeding week so celebrate tawri ko sigi advantage hai tare breastfeeding na kana badai kana banga tane 100 to 100% just jaundice amagi da makta akoina breastfeeding tawroi da bani haibadi tawdana lekka da bani haibasi madi aranba mani hoi samna hairba angang duna taibang de hek phorok pada ma ki punsigi thengnagadori ba na ek mayam dugi first dose of madu vaccination gumba hai batare masi mama gi khomlang de ki fangi ba colostrum se loina yaukrabani aduna bottle fit chi di doctor sing su advice to bi de mama gi khomlang si khaktang pithak pa ki
hoina phone call am ta gam lo khachage hello tajere ming le from takpiro sarai phone tawjeri se ka sampat ki song thawi ba ma takpiro ba acha koi ticket khar de angang sing se sumaina hospital la bo yum do po ga koi amu pukhat pa ari hospital da le go su amu khangau da na amu yum da puthara kan da amu gelo change zon di soye na pukhat pa duna koi gi angang amagi magi tabom thokpai koi maitai gi ipan ha ga da swi puja se in time to ngam da ba masigi yengjeraga hospital la pok pangang weraga di hospital da leiring da koi gi mama oi bising na or doctor ka punna tanaraga koi disaster om da mai zon dis leiba leita ba ha si masi punna khangmina bagi koi mathau tabra aduga hai bang sai gi yamna maru oi bang sai gi photosynthesis sai bra kano koi gi phototherapy hai bagi mai gi kano che equipment je masi koi gi district hospital sing jo leibi bra masi leibi raga diam aning khanjai adu masi gummasi hospital da district hospital da lainana ba ai gi doctor body Shija hospital ni na dum gi facility de lebra dum da kan khang ni mela pani mai se yam phazaba question amani jaundice nga sai dagi haizagre ko 85% of the angang chamu unaba sigi hai tare jaundice tawgale adu ipan thaba akhoi maitai gi na 6 days 5 to 6 days hai tare ko side jaundice tawba si marang nga sai su haizagre ko usually akhoi na tha su ba angang amadadi akhoi na magi jaundice hengalapagi chang se 3 to 5 days ta hai tare numit humni deina mangani hai sigi manung sida pick lang tuine ba handa gives na hapta ama hali ipan laga hai tare ko 7 to 10 days si manung sida handa gi ni ba sina tha su ba angang tha su da ba angang na haizagi ba hajiki jaundice ki pick sina 5 to 7 days hapta manung sida jaundice ka pan manung du challe au dei di phagifs na masa mathanda dum hapta ani da dum phazagi ni ba aduna ipan tha ba manung sida khoina anamana su thengna zai ko haibadi hospital de pubira pa hanga pan ka ba na maram oiraga hai tare aduga haji haizagi ba phototherapy treatment se district level da su leira bra haibani ba ko district level da su haji akhoi Manipur da su leire ko adum mayai bagi treatment se Thobal district au dei di district hoi Bisempur dei di Moirang ko simyam da su district hospital da su leire Shija da di akhoi yam phazana haji ki NICU setting se phazana leijai hoi loshilakpada tentak na mayam da kari paujel gumba pibiningi doctor masi thengnaraga di mo passing na kari tu ge have Vesalapada Maroina ki pausel haragadi jaundice haragasi yam common oiba hazi 85% of the neonates pok tangai ba ngang da jaundice tawba yai aduna early detection and early treatment tahuraga lifelong disability laitana ba hai tare tung koibada intellectual disability or disability laitana ba early treatment tahausi haina thamsage hoi yam nungai jare Pokpada ngairiba angangsingda thengnaba napu kaba neonatal jaundice ki matang da Department of Pediatrics Shija Academy of Health Sciences ta assistant professor oina thopubiribi Dr. Moirangthem Meenakshi lingbirak tano phum kya takbi ki ba Dr. Buthagat cheri thank you